ꯊꯥꯕꯜꯁꯤ ꯆꯣꯡꯕ ꯍꯩꯇꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯌꯥꯎꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯩꯅꯣ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯑꯩꯈꯣꯏ ꯁꯤ ꯃꯅꯨꯡꯗ ꯊꯥꯕꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯊꯥꯕꯜꯁꯦ ꯍꯥꯏꯗꯤ ꯃꯧ ꯑꯗꯒꯤ ꯅꯨꯄꯤ ꯊꯤꯕ ꯑꯗꯒꯤ ꯑꯍꯜ ꯂꯣꯏꯅꯃꯛ ꯆꯣꯡꯕ ꯌꯥꯕ ꯍꯥꯏꯗꯤ ꯁꯤꯗ ꯃꯅꯨꯡꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯆꯣꯡꯕ ꯌꯥꯕ ꯊꯥꯕꯜ ꯑꯃ ꯁꯤꯜꯂꯤꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯀꯜꯆꯔꯁꯦ ꯁꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯗꯅ ꯑꯗꯨꯗ ꯃꯣꯏꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯂꯝꯇꯥꯅꯤꯅ ꯊꯥꯕꯜꯒꯤ ꯃꯇꯝꯅꯤꯅ ꯑꯗꯣ ꯊꯥꯕꯜ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯣ ꯁꯤ ꯃꯅꯨꯡꯒꯤ ꯂꯥꯡꯖꯤꯡ ꯃꯅꯨꯡꯒꯤ ꯊꯥꯕꯜ ꯑꯃ ꯁꯤꯜꯂꯤꯕꯀꯣ ꯑꯗꯨꯗꯣ ꯆꯣꯡꯕ ꯌꯥꯎꯒꯦꯅ ꯑꯩꯁꯦ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯗ ꯊꯥꯕꯜꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯂꯣꯏꯅ ꯄꯨꯟꯅ ꯑꯗꯨꯝ ꯆꯣꯡꯃꯤꯟꯅꯗꯣꯏꯅꯤꯀꯣ ꯁꯤꯗ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯒꯩ ꯂꯣꯏ ꯆꯣꯡꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩ ꯆꯣꯡꯕꯗꯣ ꯅꯝꯕꯤꯅꯕ ꯃꯤ ꯂꯩꯇꯕꯅꯤ나 ꯑꯩ ꯆꯣꯡꯕꯗꯨꯗꯤ ꯅꯝꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯃꯌꯥꯝ ꯆꯣꯡꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯗꯒꯤ ꯖꯥꯠ ꯁꯨꯅꯕ ꯂꯣꯏꯅ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯜꯆꯔ ꯑꯃ ꯑꯣꯏꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯕ ꯆꯣꯡꯕ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯑꯩ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯀꯩꯅꯣꯝ ꯇꯧꯔꯝꯃꯦ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯩ ꯏꯇꯣꯝꯗ ꯑꯗꯨꯝ ꯀꯦꯖꯔꯦꯀꯣ ꯀꯦꯅꯕ ꯃꯤꯁꯨ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯀꯦꯕ ꯂꯣꯏꯔꯦ ꯑꯩ ꯊꯥꯕꯜ ꯄꯥꯛꯅ ꯆꯣꯡꯗꯦꯕꯀꯣ ꯆꯣꯡꯗꯦꯗꯤ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 18ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯁꯦ ꯉꯁꯤꯒ 2ꯔꯛ ꯈꯛꯇꯪ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯊꯥꯕꯜ ꯑꯃꯨꯔꯛꯈꯛ ꯆꯣꯡꯉꯤ ꯄꯨꯟꯁꯤꯒꯤ ꯊꯥꯕꯜ ꯁꯤꯒ 3ꯂꯛ ꯁꯨꯗꯣꯏꯅꯦꯕ ꯊꯥꯕꯜꯁꯤ ꯆꯣꯡꯕ ꯍꯩꯇꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯌꯥꯎꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯩꯅꯣ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯩ ꯁꯥꯔꯤ ꯑꯣꯏꯅꯗꯤ ꯁꯦꯠꯂꯔꯣꯏꯕꯀꯣ ꯑꯗꯨꯒ ꯐꯤ ꯌꯥꯜꯂꯒ ꯄꯤꯟ ꯐꯥꯔꯒ ꯑꯗꯨꯝ ꯃꯄꯥꯟ ꯅꯥꯏꯕ ꯑꯃ ꯁꯦꯠꯂꯒ ꯆꯣꯡꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯄꯤꯟꯗꯣ ꯂꯩꯇ꯭ꯔꯦꯕ ꯁꯤꯗꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣই ꯁꯥꯏꯗꯣ ꯑꯗꯩ ꯍꯜꯂꯛꯄꯗ ꯄꯤꯟ ꯂꯩꯔꯛꯑꯣ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯄꯤꯟ ꯂꯩꯔꯛꯄ ꯉꯥꯏꯔꯤ ꯄꯤꯟꯗꯣ ꯂꯩꯔꯛꯑꯒ ꯏꯇꯣꯝꯗꯅ ꯂꯣꯏꯁꯟꯕꯅꯤꯅ ꯑꯗꯒꯤ ꯐꯥꯕ ꯈꯣꯠꯄ ꯇꯧꯕꯁꯨ ꯏꯇꯣꯝꯗ ꯐꯥꯗꯣꯏꯅꯤꯅ ꯈꯔꯒ ꯍꯩꯇ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯝꯗꯤ ꯏꯁꯄ꯭ꯔꯦ ꯀꯥꯞꯁꯟꯈꯤꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯂꯣꯏ ꯃꯇꯨꯝ ꯇꯥꯁꯜꯂꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯆꯠꯄꯗꯣ ꯃꯇꯦꯛ ꯎꯠꯂꯛꯀꯦꯀꯣ ꯑꯗꯣ ꯅꯣꯏꯁꯨ ꯌꯥꯝ ꯅꯣꯏꯈꯠꯂꯦ ꯐꯗꯤꯒꯁꯨ ꯌꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤꯗꯣ ꯑꯩ ꯎꯠꯇ꯭ꯔꯁꯨ ꯃꯣꯏ ꯆꯣꯡꯕꯈꯩꯗꯣ ꯃꯇꯦꯛ ꯎꯠꯂꯛꯀꯦ ꯁꯤꯗ ꯂꯩꯃꯤꯟꯅꯕ ꯏꯆꯦ ꯑꯃꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯦꯕ ꯏꯆꯥ ꯅꯨꯄꯥꯁꯨ ꯊꯥꯕꯜ ꯆꯣꯡꯅꯤꯡꯗ꯭ꯔꯦꯌꯦ ꯌꯨꯝꯗ ꯂꯩꯍꯧꯔꯅꯤ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯄꯥꯁꯨ ꯋꯥꯔꯦ ꯄꯣꯊꯥꯔꯅꯤ ꯍꯥꯏꯔꯦ ꯊꯥꯕꯜ ꯆꯣꯡꯉꯨꯗꯣꯏꯁꯦ ꯆꯠꯂꯒ ꯆꯣꯡꯉꯨꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯦ ꯃꯣꯏꯗꯤ ꯂꯩꯍꯧꯔꯅꯤꯌꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯐꯝ ꯌꯧꯔꯒ ꯎꯠꯆꯔꯛꯑꯒꯦ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯈꯣꯠꯄꯗꯨꯗꯤ ꯃꯔꯥꯡ ꯇꯧꯔꯅꯦꯕ ꯃꯁꯛ ꯐꯖꯕꯤ
आयोजन सिर्फ और स्थानीय समाज के विश्वास सहयोग और सद्भाव को और मजबूत करने का एक सुंदर अवसर है। अब हम आपके सांस्कृतिक कार्यक्रम की शुरुआत करने जा रहे हैं। सबसे पहले असम का प्रसिद्ध फूल मछली जो असम का सबसे महत्वपूर्ण त्योहार है, जो कि मुख्य रूप से प्रकृति, कृषि और नई Yang tu nak kiri. Yang tu nak. श्रीमती गिरीशा जानकी को जो अपनी शानदार बिहुल से प्रस्तुत करें। आइए तालियों की गड़गड़ाहट से उनका स्वागत करें। Hi ma'am. Thabal hꯧdingai mamangda haidi Assamgi oiba moi cultural program ama utlebako. ADG do Delhi dagi laaye aduna moi lam lam sin laiba mijingi cultural oiba program moi macha amamam utle adudugi sina Assamgi ne. Adudugi akoise ngairi thaban chongnaba ado moigi jisu adum phajai ko lam lamgi moi aduga sida laiba mapalamgi mijingna haidi mayangsingna adum haiba ko noi dress se Manipuri dress yam phajai Maitai dress phajai moigi la mayumda lehoriba moi family jingda adum utleba ko Maitai dress ni yengona ado sijina khoigi Manipuri pung Maitai gi pung cholom do neba aduju sije program ama oina utle ado moi si yengba matamda khuba khuraga yam harau harau na haini yam ngakni yengjabado adumaina oiyeba ko ado moi program atei makhan makhan mayam chu tawe aduga akhoi si dance pung cholom je sijina hena moi khuba khuba yam pamni yengba heleba ko ado thabal siloiba hawrani du si thabal je haidi kano tawba mapangi thabal dumai tawroi sida leiba manungi haidi leiminaiba mijing adum loi tholaga chongbai wanebako aduga proper khoi mapanda chongba thabal phajabadagi oidre aduga ama sida leiba naha ahal angang adagi mapandagi leiba mising loina chongbaneba aduna mata tatlaga thabali chongba haitabagi nuaitabani luminarsi